ꯑꯣꯖꯥ ꯁꯔꯣꯖꯅ ꯂꯤꯅꯤ ꯈꯣꯡꯗ꯭ꯔꯥꯝ ꯍꯥꯏꯅ ꯃꯤꯡꯒꯧꯕꯤꯕ ꯏꯃꯥꯕꯨꯁꯨ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯍꯥꯛꯅꯁꯨ ꯇꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯂꯥꯏ ꯒꯨꯔꯨꯁꯤꯡ, ꯏꯆꯥꯁꯤꯡ, ꯏꯅꯥꯎꯁꯤꯡ, ꯏꯄ꯭ꯋꯥꯁꯤꯡ, ꯏꯁꯨꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯀꯣꯛꯅꯣꯟꯖꯔꯤ, ꯈꯨꯔꯨꯝꯖꯔꯤ, ꯚꯛꯇꯤ ꯀꯠꯆꯔꯤ꯫ ꯗꯒꯤ ꯑꯩ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯀꯗꯥꯏꯗꯒꯤ ꯌꯦꯡꯕꯤꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯀꯃꯦꯟꯇ ꯇꯧꯕꯤꯔꯛꯎ, ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯤꯅꯤꯠ ꯑꯃꯇꯪ ꯂꯧꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯦꯌꯔ ꯇꯧꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯦꯇꯔꯗꯦ ꯂꯥꯏꯐ ꯁꯣ ꯃꯊꯪ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯕꯨ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯔꯛꯄ, ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯁꯤꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯈꯪꯕ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯂꯥꯏꯐ ꯁꯣꯁꯤ ꯇꯧꯖꯔꯛꯄꯅꯤ꯫ ꯑꯗꯨꯅ ꯃꯤꯅꯤꯠ ꯑꯃꯇꯪ ꯂꯧꯕꯤꯔꯒ ꯁꯦꯌꯔ ꯑꯃꯇꯪ ꯇꯧꯕꯤꯌꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ꯫ ꯑꯩꯁꯨ ꯑꯃꯇꯪ ꯇꯧꯖꯒꯦ꯫ ꯑꯩꯅ ꯁꯨ ꯇꯦꯛꯅꯤꯀꯦꯜꯂꯤ ꯆꯦꯛ ꯇꯧꯔꯤꯉꯩꯁꯤꯗ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯋꯥꯔꯤ ꯂꯤꯕꯤꯌꯨ꯫ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯗꯤ ꯏꯪꯕ ꯌꯥꯝ ꯍꯧꯔꯦ, ꯑꯗꯨꯒ ꯅꯣꯡꯁꯨ ꯂꯦꯞꯇꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯌꯥꯝ ꯀꯟꯅ ꯇꯥꯕꯁꯨ ꯅꯠꯇꯕ, ꯋꯦꯗꯔꯗ ꯌꯥꯝꯅ ꯗꯜ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯋꯦꯗꯔ ꯑꯃꯁꯨ ꯑꯣꯏ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯌꯧꯔꯛꯄꯗ ꯌꯥꯝꯅ ꯆꯥꯛ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝꯒꯤ ꯑꯣꯏꯅ ꯌꯥꯝ ꯐꯪꯕ ꯃꯇꯝꯗꯤ ꯑꯣꯏ, ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯑꯗꯨꯝꯅꯗꯤ ꯑꯣꯏꯔꯕꯗ ꯃꯩꯒꯤ ꯆꯥꯡ ꯅꯥꯏꯗꯕꯁꯤꯃꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯅꯦꯅꯥ ꯇꯥꯗꯕ, ꯏꯁꯄꯤꯁꯦꯜꯂꯤ ꯑꯩꯒꯤ ꯁꯣꯒꯤ ꯃꯇꯝꯁꯤꯗ ꯉꯁꯥꯏꯁꯤ ꯄꯨꯡ 5 ꯑꯗꯨꯋꯥꯏꯗꯒꯤ ꯃꯩꯁꯤ ꯃꯨꯠꯂꯨꯔꯦ꯫ ꯑꯗꯨꯒ ꯖꯦꯅꯦꯔꯦꯇꯔ ꯉꯪꯉꯒꯁꯨ ꯃꯈꯣꯟꯗꯨꯅ ꯑꯃꯨꯛ ꯌꯥꯔꯣꯏꯗꯣꯔꯤ, ꯑꯗꯨ ꯋꯥꯅ ꯂꯩꯔꯤꯉꯩꯁꯤꯗ ꯍꯧꯖꯤꯛ ꯐꯣꯡ ꯂꯥꯎꯅ ꯑꯃꯨꯛ ꯉꯥꯜꯂꯛꯑꯦ꯫ ꯑꯗꯨ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯟꯗꯣꯏꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯤ꯫ ꯑꯗꯨꯅ ꯀꯩꯅꯣꯅꯤ, ꯑꯩꯒꯤ ꯍꯞꯇꯥꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯦ, ꯑꯩ ꯗꯦꯂꯤꯒꯤ ꯑꯩꯅ ꯇꯧꯖꯒꯗꯕ ꯊꯕꯛꯁꯦ ꯑꯗꯨꯝ ꯇꯧꯕ ꯁꯤ ꯉꯝꯖꯒꯦꯀꯣ ꯑꯣꯏꯅ ꯏꯁꯣꯔꯁꯨ ꯈꯣꯏꯔꯝꯕꯒ ꯂꯣꯏꯅꯅ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯏꯔꯨꯖꯊꯣꯛꯄ, ꯑꯗꯒꯤ ꯑꯩꯅ ꯇꯧꯗꯧꯕ ꯊꯕꯛ ꯃꯆꯥ ꯃꯁꯨ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ ꯄꯨꯡ 5:30ꯗꯒꯤ ꯑꯩ ꯀꯩꯅꯣ ꯆꯪꯉꯦ, ꯂꯥꯏꯔꯤꯛꯀ ꯑꯩꯒ ꯑꯃꯨꯛ ꯂꯩꯃꯤꯟꯅꯩ ꯂꯥꯏ ꯈꯣꯏꯔꯝꯕꯒ ꯂꯣꯏꯔꯀꯥꯟꯗ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯁꯤꯗ ꯑꯣꯖꯥ ꯄ꯭ꯔꯃꯣꯗꯤꯅꯤ ꯂꯩꯈꯤꯗ꯭ꯔꯕꯤ, ꯑꯗꯨꯒ ꯊꯕꯛꯁꯨ ꯑꯉꯛꯄꯗ ꯇꯧꯔꯝꯕ, ꯍꯥꯟꯅ ꯑꯃ ꯑꯅꯤꯈꯛ ꯑꯩꯍꯥꯛꯅ ꯃꯅꯤꯄꯨꯔꯗꯒꯤ ꯍꯪꯉꯒ ꯄꯥꯈꯤꯕꯗꯨꯅ ꯉꯁꯤꯗꯤ ꯃꯔꯥꯡ ꯀꯥꯏꯔꯕ ꯁꯥꯍꯤꯇ꯭ꯌꯁꯦ ꯃꯊꯪ ꯊꯝꯖꯅꯕ ꯍꯣꯠꯅꯕꯁꯤ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯃꯃꯥꯡꯗ ꯄꯥꯖꯈꯤꯕ ꯁꯤ ꯂꯣꯏꯔꯦꯅ ꯈꯟꯖꯔꯒ ꯄꯔꯥ ꯑꯃꯁꯨ ꯑꯃꯨꯛ ꯋꯥꯠꯂꯝꯃꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯏꯆꯦ ꯊꯣꯏꯕꯤ ꯑꯃꯁꯨꯡ ꯑꯇꯩ ꯋꯥꯔꯤꯁꯤꯡꯒꯤ ꯑꯁꯤꯅꯆꯤꯡꯕ ꯃꯁꯤ ꯃꯊꯪꯗꯅ ꯀꯔꯤ ꯄꯥꯏꯈꯠꯁꯤꯒꯦ, ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯖꯔꯤꯕ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤꯁꯤꯗ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀ ꯇ꯭ꯌꯨꯁꯗꯦ ꯅꯨꯃꯤꯠꯀ ꯑꯩꯒꯤ ꯂꯩꯄꯥꯛꯄꯣꯛꯄꯒ ꯁꯒꯣꯜꯁꯦꯟꯒꯁꯤꯗ ꯑꯌꯨꯛꯀꯤ ꯄꯨꯡ 7 ꯃꯃꯥꯡꯗ ꯑꯩꯒꯤꯗꯤ 5 ꯑꯣꯏꯔꯒꯁꯨ 6 ꯑꯣꯏꯔꯒꯁꯨ ꯃꯁꯩꯁꯤꯗ ꯑꯩꯍꯥꯛꯅ ꯀꯝꯄꯜꯁꯔꯤ ꯀꯩꯅꯣ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯂꯥꯏꯔꯤꯛꯁꯤ ꯄꯥꯖꯕꯅꯤ꯫ ꯑꯗꯨꯗ ꯑꯍꯥꯟꯕ ꯇꯥꯔꯒꯦꯠꯁꯦ ꯑꯩꯅ ꯂꯤꯈꯤꯗ꯭ꯔꯤꯕ ꯋꯥꯔꯤ ꯅꯤꯡꯊꯧꯖꯝ ꯕꯤꯅꯣꯏ ꯁꯤꯡꯍꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯖꯅꯅꯦꯇꯥ ꯏꯔꯥꯕꯣꯠꯀꯤ ꯏꯍꯧ ꯂꯥꯜꯍꯧꯗ ꯌꯨꯝꯐꯝ ꯑꯣꯏꯕꯁꯤ ꯃꯁꯤ ꯂꯣꯏꯁꯤꯟꯕ, ꯂꯥꯏꯔꯤꯛꯁꯨ ꯈꯤꯇꯪ ꯆꯥꯎꯕ ꯃꯔꯝꯗꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯆꯦꯞꯇꯔ ꯋꯥꯏꯁ ꯆꯠꯂꯀꯥꯟꯗ ꯁꯤꯃꯁꯨ ꯑꯃꯨꯛ ꯆꯠꯊꯖꯔꯤ꯫ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯗꯁꯨ ꯃꯁꯤꯁꯨ ꯑꯃꯨꯛ ꯌꯥꯜꯂꯒ ꯁꯣꯁꯤꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯥꯒꯤ ꯆꯦꯞꯇꯔꯁꯤꯗ ꯑꯗꯨꯝ ꯄꯥꯅꯕ ꯍꯣꯠꯅꯖꯕ꯫ ꯑꯗꯨꯒ ꯑꯣꯖꯥ ꯄ꯭ꯔꯃꯣꯗꯤꯅꯤꯒꯤ ꯀꯩꯅꯣꯅꯤ, ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯃ ꯊꯤꯒꯠꯂꯛꯄꯗ ꯅꯍꯥꯟꯁꯤ ꯐꯖꯅ ꯑꯩꯈꯣꯏ ꯕꯣꯏꯒ ꯑꯗꯨꯒ ꯏꯆꯟ ꯇꯣꯝꯕꯤꯒꯅ ꯄꯤꯕꯤꯔꯛꯄ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯅꯦꯅꯦ ꯆꯤꯇ꯭ꯔꯅ ꯑꯃꯨꯛ ꯅꯧꯅ ꯕꯥꯏꯟꯗꯤꯡ ꯇꯧꯗꯅ ꯌꯥꯝꯅꯁꯨ ꯐꯖꯕ ꯃꯈꯨꯝ ꯇꯧꯗꯅ ꯑꯩꯈꯣꯏ ꯁꯦꯝꯗꯅ ꯂꯩꯖꯔꯤꯁꯦ, ꯃꯁꯤꯗꯤ ꯄ꯭ꯔꯦꯁꯅ ꯇꯧꯕꯅꯤꯅ ꯊꯨꯅ ꯂꯣꯏꯕꯤꯔꯛꯄ, ꯑꯗꯨꯒ ꯄꯥꯕꯁꯦ ꯃꯁꯤ ꯆꯠꯊꯅꯕ ꯍꯥꯏꯅ ꯑꯩꯒ ꯏꯅꯥꯎ ꯆꯤꯇ꯭ꯔꯒꯅ ꯍꯣꯠꯅꯖꯔꯤ꯫ ꯑꯗꯨꯅ ꯑꯩꯅ ꯃꯊꯪꯗ ꯆꯠꯊꯖꯔꯛꯀꯗꯣꯔꯤꯁꯤ ꯏꯪꯈꯣꯜ ꯃꯆꯦꯠ ꯑꯃꯇꯪꯒꯤ ꯍꯥꯏꯗꯅ ꯅꯨꯄꯤ ꯑꯃ ꯌꯦꯛꯄꯁꯦ, ꯃꯁꯤ ꯑꯣꯏꯅ ꯑꯩꯅ ꯃꯊꯪꯒꯤ ꯀꯩꯅꯣꯁꯤꯗ ꯉꯁꯤꯒꯤ ꯁꯤꯒꯤ ꯃꯊꯪꯗ ꯑꯩꯅ ꯃꯁꯤ ꯑꯃꯨꯛ ꯂꯥꯟꯊꯣꯛꯀꯦ ꯍꯥꯏꯅ ꯈꯟꯖꯔꯒ ꯂꯩꯖꯔꯤ꯫ ꯃꯗꯨꯅꯤ ꯑꯩꯒꯤ
ꯇꯧꯒꯗꯕ ꯊꯕꯛꯀꯤ ꯄꯣꯔꯝꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯏꯃꯥꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯦꯀꯤꯡ ꯑꯣꯐ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯗ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯃꯥꯅ ꯄꯥꯕꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯔꯤꯗꯔ ꯑꯃꯃꯨꯛ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯩꯅ ꯅꯦꯅꯦ ꯍꯥꯏꯅ ꯀꯧꯖꯕ ꯅꯦꯅꯦ ꯆꯤꯇ꯭ꯔꯥ ꯃꯤꯡ ꯑꯣꯏꯅ ꯆꯤꯇ꯭ꯔ ꯂꯥꯏꯁ꯭ꯔꯝꯁꯨ ꯄꯥꯕꯤꯕ ꯑꯄꯥꯕꯤ ꯑꯃ ꯑꯣꯏꯅ ꯌꯥꯎꯕꯤꯔꯛꯄꯗꯒꯤꯗꯤ ꯂꯥꯏꯔꯤꯛꯁꯤ ꯍꯦꯟꯅ ꯑꯣꯗꯤꯑꯣ ꯕꯨꯛ ꯊꯝꯕ ꯉꯝꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤꯁꯤ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯚꯣꯂꯨꯟꯇꯤꯌꯔ ꯍꯦꯟꯒꯠꯂꯒ ꯔꯦꯀꯣꯔꯗꯤꯡꯒꯤꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯇꯝ ꯊꯥꯗꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯦꯇꯔꯗꯦ ꯂꯥꯏꯐꯁꯤ 6 p.m. ꯑꯃ ꯇꯧꯔꯦ ꯑꯗꯨꯒ ꯊꯔꯁꯗꯦ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯁꯨ ꯌꯥꯝ ꯐꯕꯅꯤꯅ ꯑꯩꯈꯣꯏꯅ ꯗꯥꯛꯇꯔ ꯖꯣꯙ ꯆꯟꯗ꯭ꯔ ꯁꯅꯥꯁꯝꯒꯤ ꯑꯣꯗꯤꯑꯣ ꯕꯨꯛ ꯊꯥꯖꯆꯅꯨꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯕꯨꯛ ꯔꯤꯂꯤꯁ ꯇꯧꯖꯕꯅꯤ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯦꯕ꯭ꯔꯤ ꯊꯔꯁꯗꯦꯗ ꯄꯨꯡ ꯑꯃꯃꯝꯒꯤ ꯃꯇꯝꯁꯤ ꯂꯧꯔꯒ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯔꯤꯂꯤꯁ ꯇꯧꯕꯁꯤꯗ ꯑꯗꯨꯝ ꯐꯦꯁꯕꯨꯛ ꯂꯥꯏꯚ ꯌꯨꯇ꯭ꯌꯨꯕ ꯂꯥꯏꯚꯇ ꯊꯥꯗꯣꯛꯆꯩ ꯑꯗꯨꯒ ꯃꯁꯤ ꯊꯥꯗꯣꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯊꯝꯖꯕꯅꯤ ꯑꯗꯣ ꯑꯩꯈꯣই ꯂꯥꯁ ꯋꯤꯛꯇ 4th ꯆꯦꯞꯇꯔꯁꯤ ꯂꯣꯏꯔꯦ ꯑꯗꯨꯒ 4th ꯆꯦꯞꯇꯔ ꯍꯥꯏꯕ ꯌꯥꯗꯦ 4th episode ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯆꯦꯞꯇꯔ ꯑꯣꯏꯅꯗꯤ ꯄꯤꯛꯄ ꯆꯥꯎꯕ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ episode ꯑꯃꯃꯝ ꯁꯥꯔꯛꯄꯗ ꯄꯨꯡ ꯑꯃꯃꯝꯒꯤ ꯑꯣꯏꯕꯗꯨ ꯁꯥꯖꯔꯛꯄꯅꯤ ꯃꯁꯤꯒꯤ ꯂꯥꯏꯐꯁꯤꯗ ꯌꯦꯡꯕꯤꯔꯛꯄꯁꯤꯅ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯋꯥꯔꯤꯁꯤ ꯇꯥꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯈꯟꯕ ꯋꯥꯈꯜꯁꯤ ꯁꯦꯌꯔ ꯇꯧꯃꯤꯟꯅꯕ ꯑꯗꯨꯅ ꯑꯗꯣꯝꯅ ꯁꯣꯏꯗꯅ ꯊꯔꯁꯗꯦꯒꯤ ꯄꯨꯡ 6 ꯏꯟꯗꯤꯌꯥ ꯇꯥꯏꯝ ꯄꯨꯡ 6ꯇ ꯕꯨꯛ ꯃꯥꯔꯛ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯁ ꯇꯧꯕ ꯄꯣꯠꯁꯤꯡꯁꯤ ꯑꯩꯈꯣꯏ ꯇꯥꯃꯤꯟꯅꯁꯤ ꯁꯦꯌꯔ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯂꯥꯁ ꯋꯤꯛꯀꯤ ꯊꯔꯁꯗꯦꯗ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯤ ꯇꯥꯔꯛꯄ ꯀꯥꯟꯗ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯇꯥꯡꯀꯛ ꯑꯃ ꯊꯥꯖꯆꯅꯨꯒꯤ ꯋꯥꯔꯤꯁꯤꯗ ꯊꯥꯖꯒꯤ ꯃꯥꯃꯥ ꯑꯃꯒꯤ ꯀꯦꯔꯦꯛꯇꯔꯁꯤꯅ ꯏꯁꯩ ꯃꯌꯦꯛ ꯏꯕ ꯑꯃ ꯑꯣꯏꯍꯜꯂꯦ ꯑꯗꯣ ꯏꯁꯩ ꯃꯌꯦꯛ ꯏꯕꯁꯤ ꯗꯥꯛꯇꯔ ꯖꯣꯙꯅ ꯏꯕ ꯏꯁꯩ ꯃꯌꯦꯛ ꯀꯧꯕ꯭ꯔꯨ ꯆꯤꯡ ꯁꯤꯔꯣꯏ ꯆꯤꯡ ꯍꯥꯏꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯏꯁꯩ ꯃꯌꯦꯛꯇꯣ ꯑꯗꯨꯒꯤ ꯇꯥꯡꯀꯛꯇꯨ ꯇꯥꯔꯛꯄ ꯀꯥꯟꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯅ ꯔꯥꯏꯇꯔꯁꯤꯒꯤ ꯃꯥꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯇꯤ ꯊꯥꯖꯆꯅꯨꯒꯤ ꯆꯦꯞꯇꯔꯁꯤ ꯄꯥꯔꯛꯄ ꯀꯥꯟꯗ ꯃꯣꯏꯁꯦ ꯎꯅꯔꯀꯥꯟꯗ ꯗꯦꯇꯤꯡꯒ ꯍꯧꯕꯒꯤ ꯐꯦꯁꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯤ ꯑꯗꯨꯅ ꯃꯊꯪꯒꯤ episode ꯉꯥꯏꯗꯅ ꯏꯁꯥꯃꯛꯁꯨ ꯂꯩꯖꯔꯤ ꯑꯗꯨꯅ ꯑꯗꯣꯝꯅꯁꯨ ꯁꯣꯏꯗꯅ ꯇ꯭ꯌꯨꯟ ꯏꯟ ꯇꯧꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯥꯅ ꯄꯥꯕꯤꯕꯅꯤ ꯂꯥꯏꯔꯤꯛꯁꯤ ꯏꯃꯥꯅ ꯄꯥꯕꯤꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯥꯕ ꯐꯪꯕꯅꯤ ꯍꯥꯏꯕꯁꯤꯅ ꯏꯃꯥꯕꯨꯁꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩ ꯑꯃꯨꯛꯇꯪ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯃꯁꯤꯒꯤ ꯄꯦꯖ ꯑꯁꯤꯗ ꯁꯣꯏꯗꯅ ꯆꯠꯄꯤꯌꯨ ꯊꯥꯖꯆꯅꯨ ꯅꯣꯚꯦꯜ ꯕꯥꯏ ꯗꯥꯛꯇꯔ ꯖꯣꯙꯆꯟꯗ꯭ꯔ ꯁꯅꯥꯁꯝ ꯃꯁꯤꯒꯤ ꯄꯦꯖꯁꯤꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯁꯤꯗ ꯊꯥꯒꯠꯂꯒ ꯂꯩꯖꯔꯦ ꯑꯗꯨꯒ ꯀꯦꯆ ꯑꯞ ꯇꯧꯕꯤꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣꯝꯅ ꯂꯥꯏꯐ ꯃꯤꯁ ꯇꯧꯔꯦ ꯍꯥꯏꯅ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ ꯑꯗꯨꯝ ꯋꯦꯕꯁꯥꯏꯠꯇ ꯆꯠꯂꯒ ꯑꯗꯨꯝ ꯇꯥꯕꯤꯕ ꯐꯪꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯥꯏꯝ ꯂꯥꯏꯟꯁꯨ ꯁꯤꯗ ꯑꯩꯈꯣꯏ ꯁꯦꯌꯔ ꯇꯧꯖꯔꯤ ꯅꯕꯦꯝꯕꯔ 20 ꯗꯥꯛꯇꯔ ꯖꯣꯙꯆꯟꯗ꯭ꯔ ꯁꯅꯥꯁꯝꯒꯤ ꯕꯔꯊꯗꯦꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯅꯨꯃꯤꯠꯁꯤ ꯈꯟꯒꯠꯆꯔꯒ ꯃꯥꯒꯤ ꯐꯦꯃꯤꯂꯤꯒ ꯀꯣꯂꯥꯕꯣꯔꯦꯠ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯔꯤꯂꯤꯁ ꯇꯧꯖꯈꯤꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯦꯞꯇꯔ 4 episode 4 chapter 5 to 6 ꯁꯤꯐꯥꯎ ꯄꯥꯕ ꯂꯣꯏꯔꯦ 9 ꯗꯤꯁꯦꯝꯕꯔꯗ ꯑꯗꯣ ꯃꯊꯪ ꯇꯥꯔꯛꯄꯗ 16 ꯗꯤꯁꯦꯝꯕꯔꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯆꯦꯞꯇꯔ ꯃꯔꯤꯁꯤ ꯄꯥꯕꯒꯤ ꯂꯥꯏꯟ ꯑꯞ ꯇꯧꯔꯒ ꯂꯩꯖꯔꯤ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯑꯗꯒꯤ ꯏꯃꯥꯅ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯇꯧꯕꯗ ꯑꯩꯅ ꯏꯃꯥꯅ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯑꯩꯅ ꯗꯥꯛꯇꯔ ꯖꯣꯙꯒꯤ ꯊꯥꯖꯆꯅꯨꯁꯤ ꯑꯩ ꯏꯁꯥꯅ ꯄꯥꯕꯅꯤꯅ ꯄꯥꯔꯤꯉꯩꯗ ꯒ꯭ꯌꯥꯟ ꯃꯦꯟ ꯃꯥꯟ ꯇꯥꯍꯧꯗꯕꯗꯣ ꯑꯃꯨꯛ ꯇꯥꯔꯀꯥꯟꯗ ꯑꯩꯅ ꯄꯥꯖꯕ ꯑꯣꯏꯔꯒꯁꯨ ꯋꯥꯔꯤꯗꯨꯗ ꯍꯦꯟꯅ ꯈꯪꯕ ꯃꯥꯅ ꯑꯇꯩ ꯑꯇꯩ ꯅꯣꯕꯦꯜꯁꯤꯡꯁꯤꯒ ꯄꯨꯔꯥ ꯈꯦꯠꯅꯕ ꯇꯣꯞ ꯇꯣꯞꯄ ꯁꯛꯇꯝ ꯑꯃ ꯄꯨꯊꯣꯛꯏ ꯍꯥꯏꯕꯁꯦ ꯍꯥꯏꯖꯅꯤꯡꯕꯅꯤ ꯇꯥꯕꯤꯔꯀꯥꯟꯗ ꯑꯗꯨꯝ ꯈꯪꯕꯤꯔꯛꯀꯅꯤ ꯖꯣꯒ꯭ꯔꯥꯐꯤꯀꯦꯜ ꯑꯗꯨꯒ ꯃꯥꯅ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯟꯅꯆꯤꯡꯕ ꯂꯣꯏꯅꯃꯛ
mafam mafamda khangdana doctor sigi knowledge sida asuk yamna khangba sibu karmaina khangbano kaina aise ngaksarakpado adugi nungaibedo phondoksage tawbanida yamna khoi mana haisi am chumme do ka Dr. Jodagi lariksi paba kanda mas yamna forward thinking oiba yamna global thinking oiba mana irakpa kanda ga California gi mafam si tharakpa kanda dum mase chatlure haina khangba ngamba adugumba bookni am phasana mafam dugi main character du dang nataba mana mafam chatluba adagi akoigi political scene gi pusalapa aduna huzik ti haurakta ngairiba warini akoina tawribasi aduna yamna khangningba kamain taw doino mai se mana character mathang sagalakpagi adugi matangni na thamjage aduga website sida akoina leiringai sida akoigi team na akoi huzik editing recording aduga library sida pot thamjanbagi sida effort kanna tawbiri aduna masida audio book si thamjan bahana imana live ta pabi kiba aduga offline da pa kiba su akoina thamjanna ba huzik honajari masida aina huzik phawda akoina ikhatchaba pot leiri sida iba da yaudaba akwai thaja chanu huzik release tauri khamba thoibi imana pabikre 2017 dagi madhabi 2019 da pabikre laman dagi ima hairiba rajkumar sitaljit singh gi novel pabikre de huzik recording in progress sida iche thoibi amasung atai wari sing Khaidem Pramodini na ibiba pabiri iben mayogi leipareng Khaidem Pramodini na ibiba pabiri laisram chitrana aduna recording in progress anima leiri love and like mayam na yam thabira I akoigi audio book si huzik taret phawdi si leire aduga hena su leiri aduna akoina at least kun muk leiragadi phajana mafam institute khara da akoina outreach tawrakanda moi mayam na si tabiba yarani haibagi adugumba horakpagi akoigi target ni aina madum tang ai share tawjahoge aduna matang asida ai imada sinajarage akoi ngasigi program asida kari paikhatpigani haibadugi matangda haibinaba ngasigi program sigi matangda ingonda yamna ngasi ayuk pung round about 10-15 adaida aigi inau Randhoni aibadi Pramodini gi chamlapa wari amasung mahakna tawramba sinthaningai oiba thabak khara haibase masi paper amada yaurokpadagi mahakna igiba dati khara kitang kuiraba aro paper sida phajaman gitana makoi kanano amakhakna hapakpadagi nene chitrana ingonda amu Oja Pramodini gise loina bakti paragena thorangaga mai punchi wari se haibadi loina haigre magi wari se ibadi natabada magi wari sigi taglakpa matamda masika mai hore ikai sidi loina bak panbigre na khalli adubu wari oina sagalakpadadi sumain tawdana paper sida leire aina paper sisu khara kuiraba kainoni kui baiti just magi paper si 25th November yang kan kui bati nate 2021 da aduda phongba paper am khakta yaubadagi nene china ingonda Pramodini gi ja Pramodini gi wari si leirame jenang haina aina manung si yongkanda ibe Randhoni na ibanina adudi mai contact number si amtang lawge na aigi now lai janna margidi yamna kolik yamna kanu oiba adudai man thabirakana aise ngasi ayu dani se thengnai ma phone adum paikhalai adudagi de ene be mas mansain tawbani oja Pramodini gi se akoi library sida thambagi se ma so adum taba your listener si obirami aigi now Randhoni si adu aina mangonda hangba kansida mayam siba ibada yautaba wari khak mana ingonda tawi ise mai se oja ise smaina tawi oja Pramodini se unaba chatpan numit amkhaki wari ni man tawra ise ade madi punchi da magi work city
ꯃꯉꯣꯟꯗ ꯃꯁꯤꯒꯤ ꯋꯥꯔꯛꯁꯤ ꯇꯧꯕꯗ ꯃꯥ ꯗꯣꯛꯇꯔꯦꯠ ꯐꯪꯉꯤꯅꯦꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯖꯤꯔꯤ ꯀꯣꯂꯦꯖꯇ ꯏꯕꯦꯝꯃꯁꯦ ꯀꯩꯅꯣ ꯑꯣꯏꯅ ꯑꯣꯖꯥ ꯑꯣꯏꯅ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯕꯤꯔꯤ ꯃꯅꯤꯄꯨꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯑꯗꯩꯗꯨꯗ ꯃꯥꯅ ꯀꯩꯅꯣꯁꯤꯗ ꯑꯣꯖꯥ ꯄ꯭ꯔꯃꯣꯗꯤꯅꯤꯁꯦ ꯃꯁꯛꯁꯦ ꯑꯃꯨꯛꯇꯗꯤ ꯎꯗ꯭ꯔꯤꯕꯖꯥꯠꯅꯤ ꯑꯗꯩꯗ ꯃꯥꯁꯦ ꯑꯃꯨꯛꯇ ꯆꯠꯂꯒ ꯃꯥꯒꯤ ꯊꯕꯛꯁꯦ ꯀꯩꯅꯣ ꯑꯝꯇ ꯍꯪꯍꯧꯒꯦꯅ ꯇꯧꯕꯁꯤꯗ ꯃꯥꯁꯨ ꯃꯁꯥ ꯁꯣꯜꯂꯝꯃꯦ ꯍꯥꯏꯌꯦ ꯁꯣꯜꯂꯝꯃꯀꯥꯟꯗ ꯃꯈꯣꯏꯒꯤ ꯏꯆꯟꯇꯣꯝꯕꯤ ꯑꯣꯏꯔꯝꯒꯅꯤꯅ ꯈꯜꯂꯤ ꯃꯥꯅ ꯁꯤ ꯀꯥꯁꯤꯗ ꯂꯦꯡꯁꯟꯕꯤꯌꯨ ꯍꯥꯏꯕꯁꯤꯗ ꯃꯥꯅ ꯌꯥꯝ ꯉꯛꯄ ꯑꯃꯅ ꯑꯣꯖꯥꯁꯦ ꯅꯨꯄꯥꯅꯦꯅ ꯈꯜꯂꯨꯔꯕ ꯑꯗꯨꯒ ꯐꯃꯨꯡꯁꯤꯗ ꯕꯦꯗꯔꯤꯗꯟꯗꯤ ꯑꯣꯏꯔꯕ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯁꯝꯗꯣ ꯅꯨꯄꯥꯗꯧꯅ ꯀꯛꯑꯀꯥꯟꯗ 마디 누파라 누피라이시 kainone aina oja pramodini unage laaga nupa amagi kaada ibu thajil si boina masu laamnaga lakpanina haifet khautak chaba jani adagi di magi mo kaino amasu mai kolik amasu loinaraga mabani si changaga oja chawga kankapadi ngamdrabagi area dani mana unahori se adu kanda oja sina taram nane law kari hangninge changau se phamurau se na hairakpada oja ni haiba khangi haiko yam emotional oi haibadi miyoibana solakpa aduga phamungdagi oja yam keba midi nate akoina khangori bane isa sina unahori bane wari di sahodaba koina yam kina khanba aduga tasengba makso koina wari saninga ko matamdadi mari teaching da leitraba aduna teaching da leiragadi adum hekta hangbasu yabado aduna ibema sina adum haina kaino hangningba punamak hangowi haidana wari tawi haidana yamna nuksina pautambirai adunga sigi pajagadori base aigi inaw Thongam Randhoni jiri college oja oibiribi mahaki mafamda aina thagat wai haingai leitana thagat chari tobiman khangba utchari loina na harauta yamna mache da gum koina wari kaya amasu sajai mathang dumain tawba che ngasi Thongam bema inaw Randhoni devi bu aina miyamba mansida yamna koigi magi novel oiba aduga miyo mijan phabado ai thagachari loina na Pramodini gi samlapa wari amasu mahakna tauramba sithani ngai oiba thabak khara hapse masana su noma haigibada ai punchigi wari di iningi adubu ai gi khutsi thangat ba yadabana ai ibangamdre aduna kanada sinasige memchaubi da bu sinasira kaina mana kainoda aramam memchaubi da sinasira yara oidra kaina ma wakhan khanba ka irameba adubu ngasi dilaiba phadana ojagi asumlaba langlaba wari sam wari si yamna mamutana ai phangjare Khaidem Pramodini ingso lising maga chamapan kunmari gi January gi tang 3 da kwa kaithen thoksom lekai Imphal da yamna lairaba chenmi imung amada taibang phaurakhi apokpi anina mathang china Khaidem Kamal amasung Thongam Ningol Khaidem Ongbi Sangai Devi ni Sangai piba yaukide macha ningol ngakta mari pui Pramodini na itun bini mahang na ngang oiringai gi maming di pisak kawi angang oiringai da sondam nandami maitai singna thajanabi matung ina madu phanaba haiduna apokpi na mahaku mahabali da pui Hanuman Thakur kurumhali yongi lukhak pijarai masagi chahi ahum hairaklaba phawbada chatpa ngamdaduna apokpana mangol khongten anida thori ama tingbiraga madu pai duna chatpa tamhalaki khongthang ama ni hek thang hek pham tawduna phamchit chatlambadagi yamna wana chatpa ngamlakhibani hai mapai bungogi mapung oiba chinphamdi lairik thiba Ramayon Mahabharat makhutna chindoktuna thamlami kui yamna phajai hai Pramodini su apokpagi khudung induna kui taru tanali adubu sinpham asidi akaknaba matamgi oibanina sel tananabagi dama il amadi phi karbar su taw illadi nga phanaba ildo aduga phi karbar su taw lambi thong phatringaida lamangdong aibi romda chatpa lambi aduda chatlaga thongjaw rop turel lanthokduna tongjei maril taraga kachata na phi lengkot puduna apokpana phi la lonba chali
khong lambi da khong na numit kaya ni rom chatpa potha na chatlami aibi panthong nong na kai na ki apok pana masagi chahi kuntha ma pan surak pa matam da ka char da pi la lon ba chakhi badagi amuhan na halakhidre ada lekhidra ba matung da makhoi gi mung manung haining ai leitana awa ba imung ama oiki nongju pantha da nong yui tumpham chapham changkhide nong yu da ba mapham kallaga mama macha makhoi manga pulap ta chinduna nong thuptuna lekhiba ahing kayani tingthau tunggoina mompa mondum oi tingthau tunggoina di khoi tingthau tunggoi haibadi napi chingbi singsina kanghalla kanda mompa halaga tumba lairabi mamagi tampakta Pramodini nomagi chaurakhi mahak na ngang oiringai mahi masing tamba horakhibagi wari di pirang piroina ba wari ni thangnaba mache tampakna tamlamba dagi makok mamai yaudra mapi lairi amadi slet machet urubadagi Pramodini gi thamoida lairik tamningbagi mari na wai ba horakhi makok mamai yaudra mapi lairi slet machet mama na kaithel kumakpada khulakpa chenaba chingagi lebakto chenaba kahena kogi madu sleta iba yaba machet tupai lairik tamba phanglagani khan harauki madu puduna school chalai awat pa sarukto cheding amada waja amana sindok tuna pibi mahaku ihan hana lairik mayek iba tang bikhiba ojadi kwa kaithel moyang purelgi koijam amubini Pramodini ni duna khai duna yamna wana lairik tamlei mioiba taibangi lila pampakta songthoraktuna makhal mathelgi punsi satam langki chari talabi sakhamna rabi nupi machadagina leipakna sakangnaratuna developmenta women and children program gi director oiraba phawba gi manungda thengnariba punsi lan theng kayani mapana selamba gi khudaidu serairaga machet amana in tawduna sindam sangda chakhi sindam sanga school da mapurit ama suliningai lekhide waksingi unga nauraba unga thengaina bada masa thak ningna khangki sen atuda school atuda taminabi minungsi chawrabi thongram gomtina purit khudang chonbi ani khak pirakhi madu lit panumito da harau man khraduna puritu yeng duna chatpada sanna waige tawrakhiba kaya punsigi numidang waram yausilak laba mulamdai gi thangmaigum khangan thorakpada punsigi punsi lamdang du phawbada ibi thamoida kaamda ba chaina oiki masina mahaki punsi da ihan han phangkiba tengbani ai bina metric thaba matamda lanjau mamang phawbase nupina laik tamba kaya pamnaramda matamni nupina laik tamba si chanaramde nupina laik tamba chatpa uraga acha tuka chai haiduna matin situna chanaki ka hena chamaja tawangambagi mongda longnarami haini aidi nupina mapan thokpa ka jobase oja thobina so khoida tambirami mamai duda tinna kainogi masagan se pairaga ne nupi anihumna tin sichali hai school da chatuna laik tambagi chanabi tuka chanarami mangi longnarami kari amo haigani kanagumba na school karu bada sel ubam apido imung da pusalande to na mapana thamami kari no da english tambase mangi haigana Chandrakiti Maharaji sana hakta Jonoson school da emi thak talaire Surachan Maharaji sana hakta high school na chingbaling laba phawda school karu bagi phi mang bagi chanabi se ing sok lising ama chamapan kun phawdi leiri Manipur gi mapanda Shillong amadi Kolkata da BA na chingba tamluba chhatra singna konungda maha sabhana maru kok laga private toba haibase kanna tognarami haine adi English tamba duga English bu imungda sanghanda bana chingbase nupi haibasidi mayum panba chakthong phausu phisa loncha khara hainaba tambi takpirakpaga loire khanaramba matamni Manipur gi ani suba lanjau mamang phawbase nupi bulai tamhanbase kaya pamnaramde asigumba meng asigi maramdagi Pramodini na chingna duna
Maharaji taloi ahan ngambi maharani gidi macanupi mangamak lari ka henda ba yade hai bagi wakalon mayumda oda thamlaga tamhalaki hari ba maong asida misam gi punchi na di phangbangam khide ari yam thina thak ani se khena ba Pramodini puksel yam na che di tawgening khraba thabak tawdana khak tokte anam kali harau kumaida puning chang de Chakcha Hajana Balikol Sanaba Matamdu Sanaba Likon Sanaba Tabal Chongba Basok Sansenba Krishna Dharma Thorani Dharma Kubagi say Achina Chingba Amata Yaurakide Mapunchigi Oina Pigi Chetuna Sanachi do not know what the Chakoba Yaukide Akan Bawasani Pramodini Larikta Tawa Yauja Bahai by Inba Maramo Panupi Mata Ma Oina Horaki Maha class 9 Karakwa Matamda School P. Hunba Horaglam. Lyric later by Aram Day, Lyric laning IP, Hunning I later Badagi, Lyric Tambato, Pataki. Mahagna Makogi like either Leba Mating Pampira Kiba, Contram Tanazanta. I Dawi Boni, when I'm Tambal, I just ni. Kwakakenda Lebani, Koyam Goramani, Konjam Ojago Rona Chingba, Panda Tatuna. Khaidem duna larik amamam ta lebi o hajarui class 10 gi larik chuna bale lebi rakhi phi hun bagi sel di amuk leitri patam duna school sing da larik lai su lei bangam jada ba satra singi mateng pak na bagi damak ta por phan leirami school gi headmaster na haina duna por phan dagi siki manga lore awat pa chen phamdo adi guru amubi gi mafam da khurum duna changjaki Like something bagi mayai na ngau na pay na kay ki thadok tu na lag di Pramodini bu hek uba magtada makut pai tu na ihana hana skagi mangal pangan biki ba adi guru amu bigi thamoy da pan ki sembira ba di thoka da ba maru changba ngang ni khanki matang asida guru gi mateng sisya Pramodini punchi da yam na chauki majai be ma binodini ga chakhang na ba Sinbiki, Kankal Sagaiba Machetuna Tuzilaga Ilanduna Chiti, Amaga Luina Mama Mata, Mazai be Mapino Dini, Queramba Talali, Matamdula Mazai be Map Naga Pramodiniga class, Ani Gumbadani, Mazai be Manaheliba, Adi, Mazai be Manatam Pasnai School, Tamba Tahi, she did Mama Mata, Mama Mataga Kanakriba. Lai Balam Lamjak Kambana Tinkubagi the Chilang Batat Padamajai be Martin Narubagi, Hawaii Chengwai, Chengport, Marian Nachingbagi, Majai be Magitamoji Mamal Naidraban Siba, Puduna Halakibagum, Sanai be Mabinodini, Gi Tagi, Lupa Magi Tengbang, Bagi Matatan Siba, Tamoy Chupura, Duna Mama Matahara, Mayum the Halaki, Asumna Pramodini, Lari Makatam Taki. Matang asidagi Pramodini Mazai be Mabinodini Ganaksina Duna Luna Chana Tina Bahoki Metric Parika Haramda Yorabada Parikagi P Lupa Kun Manga Tangba Taki Matam Duda Metric Parika Kalkata Bisabida Makada Tarami Parikagi P Ado Sanaka Yaima Priovata Dagi Lupa Manga Sana Ibe Mayama Ana Yaima Dagi Lupa Manga Konjeng Bongi Ojago Road, Dagi Lupa Manga, Thongam Dhana Chandra, Dagi Lupa Manga, Sanai be Mapino Dini, Dagi Lupa Manga, so la Kairga, Lupa Kun Manga Ti Duna, Metric Parikataki. Sarat Sida Japan Lag Tuna Lan Mukaide, Mayampuna Magnamana Mana Topatawa Hingnaba, Korel Machapan Makailan Genere, Pramodini Gidi Muman Suta in Kombanda. Pramodini imung manung su tael kongbanda laiba mamagi mapamda landenti ngambi maharani su majabe masinga luinana impalgi westki manung chanba khamranda landeli makoi gi low sing panaba amadi mayumda landenduna lay no madi Pramodini na magi machabu sangari thon duna tong laga Yang napi eroiba pujana chanakha ibe mangambi maharani amasung majai be masinga unaba chali asumna majai be maga Pramodini ga lainara kwa mari hena chesananki chanakha ibe manasu Pramodini gi mamabu sakhangna bache khangna si haiduna manakta naksinna pusin biki
ꯂꯤꯁꯤꯡ ꯑꯃ ꯆꯃꯥꯄꯟ ꯅꯤꯐꯨꯅꯤꯊꯣꯏ ꯂꯥꯟꯖꯦꯜꯂꯤꯉꯩ ꯃꯅꯨꯡꯗ ꯃꯦꯇ꯭ꯔꯤꯛ ꯄꯔꯤꯈꯥ ꯍꯥꯏꯗꯣꯛꯏ ꯄ꯭ꯔꯃꯣꯗꯤꯅꯤ ꯀꯜꯀꯇꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯈꯥꯗ ꯁꯦꯀꯦꯟ ꯗꯤꯕꯤꯖꯟꯗ ꯃꯦꯇ꯭रिꯛ ꯄꯥꯁ ꯇꯧꯈꯤ ꯃꯥꯒꯤ ꯕ꯭ꯔꯤꯇꯤ ꯂꯨꯄꯥ 15 ꯐꯪꯉꯤ ꯃꯥꯒꯤ ꯕ꯭ꯔꯤꯇꯤ ꯃꯥꯒꯤ ꯀꯩꯅꯣ ꯁ꯭ꯀꯣꯂꯔꯁꯤꯞꯁꯦ ꯂꯥꯟ ꯃꯅꯨꯡꯗ ꯇꯧꯐꯝ ꯈꯣꯠꯐꯝ ꯈꯪꯗꯅ ꯆꯔꯛ ꯆꯍꯤꯡ ꯅꯥꯏꯅ ꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯕꯤꯅꯣꯗꯤꯅꯤꯒꯤ ꯏꯃꯨꯡꯁꯦ ꯅꯕꯗꯤꯞꯀꯤ ꯃꯌꯨꯝꯗ ꯆꯠꯂꯅꯤ ꯍꯥꯏꯗꯨꯅ ꯇꯧꯏ ꯑꯗꯨꯗ ꯕꯤꯅꯣꯗꯤꯅꯤꯒꯤ ꯃꯆꯦ ꯇꯣꯝꯕꯤ ꯌꯥꯏꯃꯅ ꯁꯪꯒꯥꯏꯁꯤ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯒ ꯁꯪꯒꯥꯏ ꯍꯥꯏꯕꯗꯤ ꯑꯣꯖꯥ ꯄ꯭ꯔꯃꯣꯗꯤꯅꯤꯒꯤ ꯃꯃꯥꯁꯦ ꯏꯟꯗꯣꯜ ꯑꯉꯥꯡꯁꯦ ꯃꯦꯇ꯭रिꯛ ꯄꯥꯁ ꯇꯧꯔꯦ ꯁꯤꯗ ꯂꯩꯗꯅ ꯀꯩꯗꯧꯔꯨꯅꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯤꯁꯨ ꯑꯥꯗ ꯀꯣꯂꯦꯖ ꯀꯥꯍꯜꯂꯅꯤ ꯃꯥꯁꯨ ꯀꯥꯖꯔꯁꯅꯨ ꯑꯩꯈꯣꯏꯅ ꯆꯠꯄꯗꯁꯨ ꯌꯥꯎꯖꯔꯁꯅꯨ ꯍꯥꯏꯕꯗꯨꯗ ꯏꯟꯗꯣꯜ ꯁꯪꯒꯥꯏꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕꯤꯅꯤ ꯍꯥꯏꯕꯗꯨꯗ ꯃꯆꯥ ꯏꯕꯦꯝ ꯃꯈꯣꯏꯅ ꯁꯦꯝꯕꯤꯕꯒꯤ ꯁꯦꯝꯕꯤꯕ ꯅꯅꯥꯏꯕꯨ ꯄꯨꯕꯤꯈꯤꯕꯅ ꯀꯔꯤꯃꯠꯇ ꯌꯥꯗꯕ ꯇꯧꯗꯦ ꯄꯨꯕꯤꯈꯣ ꯍꯥꯏꯕꯗꯒꯤ ꯃꯆꯥ ꯏꯕꯦꯝꯃꯒ ꯂꯣꯏꯅꯅ ꯄ꯭ꯔꯃꯣꯗꯤꯅꯤ ꯅꯕꯗꯤꯞꯇ ꯑꯥꯏꯑꯦ ꯇꯝꯕ ꯆꯠꯈꯤ ꯉꯥꯡꯕꯤ ꯃꯍꯥꯔꯥꯅꯤꯅ ꯅꯕꯗꯤꯞ ꯌꯧꯔꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯥꯏꯀꯜ ꯑꯃꯃꯝ ꯂꯩꯕꯤꯈꯤ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯀꯥ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯊꯝꯃꯤ ꯐꯤꯖꯨ ꯐꯤꯖꯥꯝꯕꯅ ꯗꯣꯕꯤꯅ ꯇꯧꯏ ꯑꯗꯨꯒ ꯁꯅꯈ꯭ꯌꯥꯅ ꯂꯥꯠꯂꯤꯕ ꯀ꯭ꯔꯤꯁꯅ ꯆꯟꯗ꯭ꯔꯖꯤꯒꯤ ꯃꯐꯤ ꯃꯔꯣꯜ ꯈ꯭ꯋꯥꯡꯖꯦꯠ ꯅꯝꯈꯥꯡꯅꯆꯤꯡꯕ ꯁꯅꯈ꯭ꯌꯥ ꯃꯁꯥꯅ ꯁꯨꯏ ꯆꯅꯥꯡ ꯊꯥꯕ ꯃꯇꯝꯗ ꯑꯄꯥꯕ ꯐꯤ ꯀꯔꯝꯅ ꯆꯅꯥꯡ ꯊꯥꯒꯗꯒꯦ ꯍꯥꯏꯕꯗꯨ ꯁꯅꯥꯏꯕꯦꯝꯃ ꯕꯤꯅꯣꯗꯤꯅꯤ ꯑꯃꯁꯨꯡ ꯄ꯭ꯔꯃꯣꯗꯤꯅꯤꯕꯨ ꯌꯥꯎꯍꯟꯗꯨꯅ ꯈꯪꯅꯅꯕ ꯇꯝꯕꯤꯔꯛꯏ ꯍꯥꯏ ꯋꯥꯏ ꯁꯤꯠꯄ ꯃꯇꯝꯗ ꯃꯁꯥꯅ ꯁꯤꯠꯂꯤ ꯎꯅꯥ ꯋꯥꯅꯥꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯄꯩꯁꯜꯂꯒ ꯊꯝꯃꯤ ꯃꯗꯨꯅ ꯏꯁꯤꯡ ꯂꯨꯝꯅꯕꯒꯤ ꯂꯨꯝꯅꯩ ꯑꯐꯕ ꯏꯁꯤꯡ ꯁꯤꯖꯤꯟꯅꯗꯦ ꯍꯥꯏꯗꯤ ꯑꯣꯖꯥ ꯄ꯭ꯔꯃꯣꯗꯤꯅꯤꯒꯤ ꯃꯥꯒꯤ ꯀꯩꯅꯣ ꯁꯤꯖꯤꯟꯅꯕ ꯍꯩꯕꯗꯣ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯃꯐꯝ ꯆꯥꯅ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯁꯤꯖꯤꯟꯅꯩ ꯁꯅꯈ꯭ꯌꯥꯅ ꯇꯧꯔꯤꯕꯗꯣ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯃꯨꯟꯅ ꯌꯦꯡꯖꯩ ꯄ꯭ꯔꯃꯣꯗꯤꯅꯤꯒꯤ ꯄꯨꯟꯁꯤꯗ ꯁꯅꯈ꯭ꯌꯥ ꯏꯕꯦꯝꯃꯒꯤ ꯃꯃꯤ ꯐꯖꯅ ꯇꯥꯈꯤ ꯂꯤꯁꯤꯡ ꯑꯃ ꯆꯃꯥꯄꯟ ꯅꯤꯐꯨꯃꯔꯤꯗ ꯑꯥꯏꯑꯦ ꯄꯔꯤꯈꯥ ꯅꯕꯗꯤꯞꯇ ꯁꯦꯟꯇꯔ ꯂꯩꯇꯕꯗꯒꯤ ꯀꯟꯆꯟꯅꯒꯔꯗ ꯆꯠꯇꯨꯅ ꯊꯥꯔꯨꯏ ꯐꯦꯜ ꯑꯣꯏꯔꯛꯈꯤ ꯃꯊꯪꯗ ꯕꯣꯅꯣꯜꯇꯥ ꯀꯧꯕꯤ ꯑꯣꯖꯥ ꯅꯨꯄꯤ ꯑꯃꯒꯤ ꯃꯇꯦꯡꯗꯒꯤ ꯇꯦꯡꯒꯥꯏꯜꯗ ꯆꯠꯇꯨꯅ ꯀꯝꯃꯨꯅꯤꯇꯤ ꯀꯣꯂꯦꯖꯗ ꯇꯝꯗꯨꯅ ꯑꯃꯨꯛ ꯑꯥꯏꯑꯦ ꯊꯥꯏ ꯑꯗꯨꯁꯨ ꯐꯦꯜ ꯑꯣꯏꯔꯛꯈꯤ ꯂꯤꯁꯤꯡ ꯑꯃ ꯆꯃꯥꯄꯟ ꯅꯤꯐꯨꯅꯤꯄꯥꯟꯗ ꯕꯤꯅꯣꯗꯤꯅꯤ ꯊꯥꯒꯤ ꯂꯨꯄꯥ 10 ꯄꯤꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯒꯨꯋꯥꯍꯥꯇꯤ ꯗ ꯑꯥꯏꯑꯦ ꯊꯥꯕꯗ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯄꯥꯁ ꯇꯧꯈꯤ ꯊꯥꯒꯤ ꯕ꯭ꯔꯤꯇꯤ ꯂꯨꯄꯥ 90 ꯐꯪꯉꯤ ꯒꯨꯋꯥꯍꯥꯇꯤꯒꯤ ꯁꯥꯇ꯭ꯔꯤꯕꯥꯔꯤ ꯍꯣꯁꯇꯦꯜꯗ ꯂꯩꯗꯨꯅ ꯀꯇꯟ ꯀꯣꯂꯦꯖꯗ BA ꯇꯝꯊꯩ ꯑꯍꯥꯟꯕ ꯊꯥꯕꯗ ꯐꯦꯜ ꯑꯣꯏ ꯂꯤꯁꯤꯡ ꯑꯃ ꯆꯃꯥꯄꯟ ꯌꯥꯡꯈꯩꯃꯔꯤꯗ BA ꯄ꯭ꯔꯥꯏꯚꯦꯠ ꯊꯥꯗꯨꯅ ꯄꯥꯁ ꯇꯧꯏ ꯑꯦꯛꯇꯤꯚꯤꯁ ꯑꯃ ꯑꯣꯏꯅ ꯄ꯭ꯔꯃꯣꯗꯤꯅꯤ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯄ꯭ꯔꯃꯣꯗꯤꯅꯤ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀ ꯁꯝꯅꯗꯨꯅ ꯁꯃꯥꯖ ꯁꯦꯡꯗꯣꯛꯄꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕ ꯍꯧꯔꯛꯈꯤ ꯏꯔꯥꯕꯣꯠꯀꯤ ꯋꯥꯔꯤ ꯇꯥꯕꯗ ꯑꯏꯕꯤꯅ ꯏꯔꯥꯕꯣꯠꯄꯨ ꯈꯪꯅꯤꯡꯈꯤ ꯖꯅꯅꯦꯇꯥ ꯏꯔꯥꯕꯣꯠꯅ MDUꯒꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯂꯧꯃꯤꯒꯤ ꯑꯣꯏꯕ ꯁꯚꯥ ꯑꯃꯗ ꯋꯥ ꯉꯥꯡꯈꯤꯕ ꯃꯥꯟꯅꯕ ꯁꯃꯥꯖ ꯑꯃ ꯍꯥꯏꯕꯗꯣ ꯑꯏꯕꯤꯅ ꯌꯥꯝꯅ ꯄꯥꯝꯖꯈꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯏꯕꯤꯅ ꯏꯔꯥꯕꯣꯠꯄꯨ ꯎꯖꯈꯤ ꯑꯏꯕꯤꯒꯤ ꯏꯃꯨꯡꯒꯤ ꯅꯨꯄꯤ ꯉꯥꯛꯇꯅ ꯈꯨꯜꯂꯤꯡꯕ ꯂꯥꯏꯔꯕ ꯏꯃꯨꯡꯅꯤ ꯀꯅꯥ ꯑꯃꯠꯇꯅ ꯎꯁꯤꯠꯄꯤꯔꯝꯗꯦ ꯌꯥꯝꯅ ꯇꯣꯟꯅ ꯄꯥꯜꯂꯛꯏ ꯆꯥꯛꯊꯨꯡ ꯄꯤꯊꯨꯡꯗꯅ ꯍꯧꯔꯛꯏ ꯏꯔꯥꯕꯣꯠꯀꯤ ꯃꯥꯟꯅꯕ ꯁꯃꯥꯖ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯝꯖꯈꯤ ꯑꯃꯗꯤ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯏꯔꯥꯕꯣꯠꯅ ꯄꯥꯝꯂꯤꯕ ꯅꯤꯇꯤ ꯑꯗꯨꯗ ꯂꯥꯏꯃꯤꯡ ꯂꯧꯈꯤ ꯄ꯭ꯔꯃꯣꯗꯤꯅꯤ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯏꯔꯥꯕꯣꯠꯀ ꯁꯝꯅꯕ ꯅꯍꯥꯔꯣꯜꯁꯤꯡꯒ ꯄꯨꯟꯗꯨꯅ ꯊꯕꯛ ꯇꯧꯕ ꯌꯥꯎꯔꯛꯏ ꯃꯤꯇꯤꯡ ꯆꯦ ꯌꯦꯟꯊꯣꯛ ꯌꯦꯟꯁꯤꯟ ꯇꯧꯔꯛꯏ ꯄꯥꯎ ꯆꯦ ꯄꯤꯊꯣꯛ ꯄꯤꯁꯤꯟꯅꯆꯤꯡꯕꯁꯨ ꯇꯧꯔꯛꯏ ꯀꯔꯤꯒꯨꯝꯕꯗ ꯑꯏꯕꯤꯅ ꯊꯦꯡꯂꯛꯄ ꯅꯨꯃꯤꯠꯁꯤꯡꯗ ꯈꯨꯔꯥꯏ ꯏꯕꯨꯡꯉꯣꯅ ꯇꯥꯛꯄꯤꯈꯤ ꯀꯩꯗꯧꯔꯦ ꯅꯪ ꯉꯁꯤꯗꯤ ꯊꯦꯡꯂꯛꯏꯕ ꯑꯩꯗꯤ ꯂꯃꯥꯏ ꯃꯔꯤ ꯁ꯭ꯇꯦꯟꯁꯤꯜ ꯀꯛꯄ ꯂꯣꯏꯔꯦ ꯐꯔꯦ ꯅꯪ ꯂꯥꯛꯂꯕꯅꯤꯅ ꯁ꯭ꯇꯦꯟꯁꯤꯜꯁꯤꯡꯁꯦ ꯅꯝꯕ ꯍꯧꯔꯁꯤ ꯍꯥꯏꯔꯒ ꯅꯝꯅꯕ ꯊꯧꯔꯥꯡ ꯇꯧꯏ ꯈꯨꯔꯥꯏꯕꯨꯡꯉꯣꯒꯤ ꯁ꯭ꯇꯦꯟꯁꯤꯜ ꯏꯅꯅꯕ ꯀꯣꯂꯣꯝꯒꯤ ꯃꯆꯤꯟ ꯇꯥꯀꯥ ꯑꯔꯩꯕꯤꯅꯤ ꯈꯨꯔꯥꯏꯕꯨꯡꯉꯣ ꯅꯠꯇꯅ ꯑꯇꯩꯅꯗꯤ ꯏꯕ ꯍꯩꯇꯦ ꯐꯥꯜ ꯃꯆꯥ ꯑꯄꯥꯛꯄ ꯑꯃꯒꯤ ꯃꯊꯛꯇ ꯅꯝꯒꯗꯧꯔꯤꯕ ꯆꯦꯗꯨ ꯊꯝꯃꯤ ꯍꯥꯏ ꯅꯪꯗꯤ ꯃꯨꯛ ꯍꯥꯞꯄ ꯔꯣꯂꯔ ꯏꯕꯅꯆꯤꯡꯕ ꯍꯩꯔꯣꯏ ꯑꯩ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯈꯨꯔꯥꯏꯕꯨꯡꯉꯣꯅ ꯅꯝꯕꯒꯤ ꯊꯕꯛ ꯇꯧꯏ ꯑꯩꯕꯨꯅ ꯑꯅꯝꯕ ꯆꯦꯁꯤꯡ ꯑꯗꯣ ꯃꯨꯛ ꯀꯪꯂꯒ ꯊꯨꯞꯆꯤꯜꯂꯨ ꯑꯗꯨꯒ ꯂꯦꯐꯥꯐꯥ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯨ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤ ꯂꯦꯐꯥꯐꯥꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯤꯀꯥꯅ ꯍꯥꯞꯀꯗꯕꯅꯤ ꯊꯤꯀꯥꯅꯥꯒꯤ ꯑꯦꯗ꯭ꯔꯦꯁ
kopi masingna singba iduna lerami iramliba dugi matung ina tawi aisu lising amaga chama panipu mangada mayamna sanakwaton koluki kurai jambi hairaga khangnaba khomdon sanagi mamasi be mana siramdaida manemboku amukta unaja hoke haiduna irabot manipurda permission lawraga thoraki mahakna manipurda hek tholapaga praja sangha ari krisek saba mahila sammelena chingba lingkhattuna praja singi marakta akanba iho sagatnaba kanna honaraki matam asida Pramodini thoibi ayuk nungthil nungdang khangdana irabot ki thogai thodaroi oiki khongang da chatuna meeting tawi Pramodini hek yawi asin arangi thabak tawri ai bibu communist ni haina mayam namabu yamna hangoina longnarami kana matani tinaninglamde thodok asigi matungda thoibigi mayumda sipai umlaktuna thiba humbagi thabak chathagi communist ki lairik amadi chejai masing chani yankai mariga konana thoibi pha ki bagi paw phangbada Pramodini mangonda leiba chejai amari communist ki araiba lairik makai ahing tumdana mai thadoki tangoi phawba nekhai duna utol hanki ahing adugi nongalakpada police officer jadumani DSP na lucingba police kampu amana Pramodini gi mayumda question duna leiramki khulai pai bisingna imungda changaktuna thiba humbaki thabak chathaki adubu communist ka mari leinaba che chang amat ta phangkhidabadagi makhoi hanki punamak ngaknaki Pramodini karamna chithahuriba lekai gi mache manen sing mamada inama indon sangai nangna tawdi sibu karino nacha nupi se nong hengan badagi nongai tu phawba kaw thabagumna thaduna kari thokle hauji matungda amuk siphai laktuna thirabadi lekai na yarakloi ko haini haiduna haribani lekai na yamna amuksu support tawbibagi mahutta amuk yamna tongana enemy oina khanbibado adubu hanani Pramodini masagi sajat ahongba lekhide thengna halai nongju pandhada makhogi chatpham da saba wari thangdu sidoktuna thambirami wari thangdu sidoktuna thambira amambada phanek thangatlaga ising kumduna kumtharaga lalakhibana kayani mayamna kihalaga hena henjalakhibi Pramodini ni sahityakar ama oina su Pramodini sahitya gi lamdangda phongdriba lairik ama yauna lairik nifu humdon iramdana Manipur sahitya da nupi laktagi khwaidagi yamna sahitya gi pothok rambi saknai bi ai bini Bharat sarkarna lauthokluba pangkhai leitana ceasefire gi thengnarakhiba June 18 gi takthiraba thodok aduda ai bigi thamoi singkhai hanki singmi tami ani gi marakta khaibung tanabagi wakhalonda sagalakhiba Greater Nagaland da makhoibu tasengna tinaninglam gadra ai bigi thamoi gi wahangni ai bina development department da thabak tawringai matamda hen phadaba thudam oina chingi mafam thongna chatluba khongcha chingda chingmi chilinau singa nungsina tawbirakhiba ai bigi punsigi haukraba itias hangatna yankhalui adubu pirai paukum yotki yolhing kolhing karai chathatli tatpanai thamoi gi nungsili pundi sumcha de kolhing ka de tatpanai de kuiraga uiba helai lipun chet pa helai sarkar gi thabak tawbi officer ama oinasu mathau masak khangbi samaj sothana lehoba nupi singbu laik henna bohonabda lairi hehodraba nupi singbu masaga chanaba sinpham pi duna masagi senthok lehanduna samaja nupi singi phibam phagatna bahonarami minungsi chawbi chawthokpa haitabi haining badawa dong haidokpa ngambi thona phabi nupini jiribamda mahila samiti gi member singna Pramodini na jiribamda nupi singidamata tawrambadi Manipurda leriba jiribamda laklamba officer amatta na su tawkhidri haina yamna chawthokna nungsina sona hui Pramodini chingmi tami ani gi marakta mahaki langkoi warida punba sakam sagatna bohonarambi Manipur ima gi tanglaba laibak ki tamphai yaini
nongpok Bharat ki dhruva tarani asigumba Manipur imagi tang laba mamong loy ase ing lising ani taruki December ki tang mari nithoka numita manaba khunai mabu ikho lamjakhiba Pramodini punchi ki eroiba yahit tan ki mahak lekhidaba se khoi punamak ki achoba mangjabani masi rituda hakibani haina ngasai kibe mana hairei sigi ritu chekphong amada adu huji amu nauna paper sida phangjaba se laiba yamna phare asumna mahaki wari loisan jare mahaki punchi wari aidi emotion ji yam wangi pa bangamde phajana marak kharadi asumna punamaku amuka sohana kholam jai Imana akoigi damakta ngasi pabibagi damakta yamna thagachari akoina yamna mamal leiraba ibiduna Khaidem Pramodini gi damakta ibidana thambiriba article si imana pabibagi damakta hanbada thagachari pumna makna love and like amtang pibirau akoina imana pabasi 2017 dagi paraga akoina ngasi bhau yamna interest leina taba taningba akoi de phau halli bese imana mana Manipuri literature bu thajaba magi nungsi bese imana pa basida akoina khangba nganba adugi damaktani ngasi bhau akoina Manipuri literature kemta khangdaba akoi gumba na Manipuri literature si khangak ba hora kanda henna taningba henna khangning base iman gi style of reading magi style of presentation na ni haina ina achepa thajabani love and like mayam thabirai dagi second da aina aingonda di picture si lehaudre adubu yengbiriba aduga akoina sumu coordinate tawjage adu hujuk ki oina khudakta ngasigi article essay si ibi ba mingoina panjarabada Thongam Randhoni magi picture si aingonda lezahodre adu picture si hujuk leibi ba yauragadi amtang message tawbirau ai pukhatjarake aduga akoina ngasi phangdragadi offline da thijarake bi Thongam Randhoni bu su hanna thagachari akoina Khaidem Pramodini gi maramda thijalakpa khangmingba magi akoina horak gasu ngasi gi article sina pura complete oina magi unarura kanda mana mangonda important oibadu paudambiraga ithokpirakpado adune ba akoina ngasi nainariba ngasi akoina khanajaribase aduga ngasagi content yaubasida mi ama unaba chatlakanda magi thamoida yamna precious oiba magi wakhanda angang oiringaida lehoba wakhandune ba share tawramise aduna mana share tawramba sida akoina khangba ngamni magi background mangonda kari important oigi habatu aduna koigi article paper essay asi ibiba mingoina panjarabada Thongam Randhoni bu hanna thagachari pumnamakna magi tamakta love and like akoi honor tominasi writer sing na smaina ibira kanda akoina khanghaudaba potse khangmingba akoigi Manipur gi jasing haitare Manipur gi siba moi thigalakpa magi root and identity thigalakpa the writer sing sina smaina ibira ga thambasina akoigi yamna important oiba role ama koi society da play tawri love and like thabirei mayamna akoi writer gi damakta aduga ahum subada akoina writer Khaidem Pramodini magi maramdani akoina ngasi nainajariba ona taw jaribasi magi photo si ai site di thamjari ai angtang zoom tawjarake ma legidragasu magi work aduga hujik akoina ma ona tawmina basi photo si angtang ai chawthokjarake aduga magi damakta akoi khuruminasi love and like angtang thabiro adagi Khaidem Pramodini gi
magi pictures se aina yamna thijabani ado anaubo ina picture Facebook ta sima phangjare masi yamna nungsiba mingnoina panjarabada bemcha binodini kiam gi account gi thagat pirakpani masi gi picture se yamtang zoom out tawjarake masida yamna nungsina mana magi larik I bagi table duda article si paminari aduna akoina writer gi maram da thigalakpa kanda picture si tang na phangbasi yengbiriba ado yengbiribana Khaidem Pramodini gi picture hena leibiraga disoidana akoida share tawbirau akoi mayam khangminasi thigatminasi haina haizage aduga masigi picture sina ngasagi duna naturally lobani masina post tawraga yamna nungsina mana nokpasi magi picture se ubada ina yamna nungsiba ma phawi amtang ai zoom out tawjarake sumain tawdana akoigi social media sida akoina thigatpa kanda post se apamba mi ama na yamna nungaina yengjaba maduni power of social media se akoina kanaba nungaiba pot thagatlagadi akoi se lamna leinaragasu yamna chingchanba ngamba adumaina sizinaba pot se aduni masida akoina photo phangba sida yamna harau jakhiba haitare ko duna photo soidana share tawbirau adomna photo hena leibiragasu akoigi Library of Manipur da archive tawnabagi damakta dagi matang asida ngasai imana pathokibada aina kitang yengbiriba pumna magnasu adomna kari phaubi haibadu amuktang comment tawbirau aduga ai ki pukningi wakhan imana yamna passionately ngasi pabikre ai kitang share tawjage ngasagi akoigi ngasigi paper si ibiriba Thongam Randhoni na Khaidem Pramodini se unaba chatpada mana maduda libiramba waridu gi base ta adugi content tu ikhatlakpani ado mathang magi content si ibasida akoigi ngasigi paper ibiriba Thongam Randhoni na mana amna phajana presentation tawbiki haina aina khanjai akoi imana ngasi mittagi pi tarakanda parise ai biduna mana ngasagi story se puthorakpa ngamba adugi damaktani aduga akoigi founding woman writer of Manipur neba Khaidem Pramodini se aduga masida mana kamaina horaki kamaina mase writing tawraki adagi magi yamna nauringai matang se masi aina hana su khangjada basi yamna nungsi magi pet name haitare ko pisaka wi kaise sigumba small thing oiraga su smaina content se da hapak pasi yamna ingonda nungai jai tabada dagi Mahabali da akoinaga angang oiringai da masa soladi Mahabali da khoiramba chatli yongi lukhak pizai kaise masi hapak pasi akoigi history adagi akoigi culture haitare ko masida kana kamain tawnai kaina haibagi adugumba su khangalali adagi makhutna ithokpa matamduda Ramayan gi lyricsi mana khutna ithoi haisi mana pamjaba patu amaina ithokpa amaina makhut yam phajana ithoi kaina adugumba gi su panbiki aduga khoidagi important akoina masida yamna empowering oiba ama yamna nungsiba reference magi larik tamningba mana larik tamningba aduga yamna dilairaba aduga larik tambagi phi bangamdaba larik leibagi pesa leigidaba aduga matamduda pukchen chawba mayam chungthokpira kanda mase tamhangiba aduna akoina reflect tawba kanda akoigi background se
poor oiragasu aphaba nungsiba mi se adum society de lay adum thogla I adum chongthokpira I haibadagi moral do yamna chauna masigi ikhalakpasida thambi aduga akoi society gi matamduda nangpi maharani gi di macha macha nupi manga leikrakanda moisina private tuition tamakanda larik tamba ngamkhiba do mana yam tamninga ga mase tamba ngamdaba adugumbagi mamisu dum uthokpirakpa adagi masida moina larik taminarakpa kanda Khaidem Pramodini ke MK Binodini ke moi khangna khibagi si gi matangda aingonda masi imana palakpasida tasengna ai isamakna Manipuri literature, Manipuri writer, author of Manipur si ahanbada woman writers founding woman writers masi ai khangamde akoina literature gi show se horakpa kanda akoina founding woman writer gi maramda Professor Aruna Nahakpamna akoida sharing ama tawbiki masida magi speech ta akoigi huzik Professor Aruna Nahakpam si akoi Library of Manipur gi chair committee member oina lebiri ba mana akoigi content si da kari hapkani haibata yamna achauba thodang pubiri ba mana founding woman writer gi maram sida harakpasida maming ahum Khaidem Pramodini Thubi Takhelambam MK Binodini harakpa matam sida isida ayamba mida aina so hangi akoigi women founding writers se kana maming khangi aina hangbada ayamba na ai isamakna su MK Binodini khatang khangi ada matam sida aise yamna nungai taba ma phauki aina khalle oh MK Binodini si masi mayam na Manipur gi writer woman writer ni na khangi si obviously ma social status ta suma high oi aduga magi na amok akoi tamos miroi na magi yamna publicity adagi magi continuation se leiraba nina mase dum khangi ba maduda aina isada yamna nungai taba ma phawe aduga hena khangningba Khaidem Pramodini na kari irami adagi Thubi Takhelambam na kari irami haina adumain tawbada khangning ba pharakpadagi de aina imada amuk kuram jaraga as ima Khaidem Pramodini gi work pabiyo haibadagi huzik paba hobani aduna hena huzik akoina thigala kanda akoida magi maramda khangba adagi aina sumagi huzik si tang ai hana di uchakre adubo amuka ucharake magi masigi painting se aina huzik magi research tawringai marak se aina thamjabani masigi painting sida aigi pukning phasana chingjanjaraga magi maramda hena khangba oijage akoi meyam khangminnasi akoigi Manipur society da mana tawbiramba 63 books ibirame haise masi khangdaba yamna leiri khangdaba sida na khangminnasi haraga masigi picture si aina yekcharaga khurumjaraga akoi project asi ahumina khibani adagi ngasagi larik pabada natana ngasagi reference tawkibada akoigi larik tamba kanda nupi sina nupi da hanthana yengthabiba machin sitana mangonda nupi na bularik tambra ka hairaga matamdu da yamna thina tawbikibadu mana face tawkiba adu moigumba nupi myam si chongthoraktana akoi nupi gi status de expand tawra ini haibada haiman ba thoi haina khanjai adongi motsu khanghan birau moina maina chongthora kanda nupina larik tama kanda magi life se expand tawba haidi kitchen gi mafam dagi pi suba adugumba thabak khatang tawba da uramba meeting do adu chauthohan bani aduna aigi da makta su yamna emotional oiba mana fight tawba adagi mase pekha hamba thabada ngamdabado mana give up tawdaba yamna adum ken haini magi goal de yam focus tawba yamna tamjaningai oiba adugumba trend setter haitare woman gi marakta aduni haina ina khanjai
adagi mana activist ki changak khibagi su panbikre aduna yamna nongaiba ngasigi ayamba matamda aina akoigi show se changakpada imana kari pabi gadoina haibase ai isasu khangjade yengbiriba pumnamangna su surprise oiri sumaina aisu ayukta akoi imaga aigina ayuk music si imada imanga si kai togani haibata ngasigi si amna mangon leiba sigumba akoina huzik Khaidem Pramodini gi novel ani imana ama nene chitrana ama paringai marak sida magi maram sida hena khanghanba oiba article ama tungthoraktana akhoi mayam da share tawbibasi ma laihitraga su magi work magi wakhalon aduga magi larik 63 se masi doina mak akhoi na thigat minaraga pa ba ngamin ba oija oihaningi haina ina adumaina wakhanda masi khanjai matang asida imagi imana kari khanbi imadi amna di emotional oigre da imana maduda amna emotional oiridu magi laitaba lairaba maraktuda mana larik tam ningba phawbaduda imada panba khara yaukibra natraga kamai tawbagi amna emotional oigibno haibadu nate adudi aigidi mana magi maramse khondramgi dhanachandra aigi do ibungo sina aionda inspire tawba matamda Khaidem Pramodini se pallaga dum hairabe Pramodini sidi ba nupi da tongan ba ma leibani ne mana lan maraktu da bu phi leite na khumbong ta na cycle lam tu ngalai aduga nungdang do thenge Pramodini hangrano sida leo hai nong phadoga su adum lek pa yawi hai ba mana han ba che ki dana lek pa nate mayam na sum kham bagi ni ma che kaimta ki dabani aduna akhoi gi idhau du di mi che amne inspire to ba dagi mi gi kaino ma esimen ama to ba matam da mana chak singal lang ba khot pa che ayam ujaw ba adumaina to ba dagi waja Pramodini che khang e adagi akhoi gi su maning mamang sida lei ba kan sida yam nok ning ba mana kapning ba se amu loi raga yam nokning ba wari ama so amu ning change oja che haurak ba matam sida laita laira ba sidi kan amchu mateng pang ning de dana kwa mala ani khan ba da mayam che adugi marak sida yaurak ba mi dune ba mateng pang ba mi dune ba akhoi thamoi da oja gi thamoi da mioi ba gi tai mangi thamoi da kauda na leiri se aduna kana gumbana oja kanon Maharaj Kumari Binodini masamak sisu aina khangjabada mi puyamna nungsiba mi thamoi amadi chele ma ina khuli thomachani hairaga manai machan mayam ama thame nabadipta leiba matamda su oja Pramodini se mana pura kan mama na ka sinaraga pugi bagi matang se mioi bagi thamoi du chawramdraga di mana ka su puninga moye Maharaj Kumari gi thamoi du se ang thaga tabangam de kari ning thomachan pi ama oina poga adugi su natana mahak se sumai towe ba kaino mi se yamna nungsiba mi se sum ubada ina kunbagi pukai sida nungsiba leite kain haiba yaba nateba akhoi gi aiga su yam kaino nungsina tawba maron thoktrabi iche nobiena ma akhoi da lerami aduga akhoi gi idhau akhoi gi mayum sigi damaktani adu maga aiga leinaba mari siso aina wari macham ithoi iche nobiena ano bi ko bani mai maming se maron thokte pokpadagi maron thoraktaba aduga sign language se ai sign language jam hairi se uje ai sign language jam hayeba lon chukang khangna daba mimga so ai wari sanga mi ka ai ijana bo haibani kari noina haibada ai iche no bidu nane yoglok pa ka chamana yeba ai moi mungi mina iche no bigi kano acha pukham jinade chade thakte aduga mama thanda chani ba adu iche no bigi chalukta gi nga du de ngonda piraga yokhibane aise kai noi da mabu de aina hunggoi deba iche no bi masai am na le no mada iru jadra ba che anirakta gita da na lu jai kalenda adu mai to ba iche no bi se matam amadane magi wari mate ma ai thamjage sigi marida Maharaj Kumari Binodini na amu magi da pugraga akhoi da dikhara wa gre matam do kitang chaithara ko matam ju oibanina adagi magi damakta initiative lobi na ba mi su hek leirakta ba adugi matam du da ma se Maharaj Kumari na amu pugraga kaidobiya
manai oina baina puri bani ma thakna ba puine adu Maharaj Kumari gi puksen se kai amuk chawge bune ise no bi se na badip ta puraga ne makok jago yawhalle ba ada ise no bi na kai am amunung se na badip ta gi thokla aga maron ni thokta ba ai se thiba lai matam da ai honge aduga ai gi chaksing gi no laitriba matam ni amaga leira madra adu ai ningsangdre adu mana ai se kai matik musige bu mana aeroplane da Maharaj Kumari na puba si mana sign language na ingon da takpa si aduga mana na badip yawdoi ni Calcutta yor na badip chatorin ni aduga jagoi se jagoi du yawhan bagi photo se photo mapura ga la eba ma se mazai be masina yawhli ni be ma habedi thu eba ma se ingon da su pe ma na ko eba ma se adu mai tok da na Maharaj aina haja bai wadi se no bagi wadi dunna taba Maharaj Kumari gi ne thamoi da ne ngasi magi yamna lengdraba ama lei badi kai no aina khangja hobada mana mi bu nungsi bese asuki matti mapan nai da na nungsi eba ai di ai khaktana chani ai khaktana kano tongni haibagi wakhando nthoma cha nupi manga po I haidana manga si manungda atai di Maharaj Kumari da na mari Shanti Niketan da graduate phoba lai tamakanda jagoi isai kari ga mana pam lambi da chalaktana yamna kano mahau leina hingba punsi amani hena aina thamjage loina loina nanna mauna minungsi chawba ama leibado adu khak aina ngasi gi matang sida ayana phongdok sage adagi amna wari amana ojagi mama chi aina angang oringai matamda kwa kai thienda hinganyon mama chawna phamame matamdu do na se toloka ka su cha dana mama si amna di teli ga phamba na taba ai pot machit yon bi sing sinamana ka supply to ba da gi phibam du da aina ujagi matamdu da lekai no wari si di adum linai akoi gi di amaga maga wari si sanabanina khabar phongdar su yai haba mi so dum yaw da banate aduro oja se kaino to ba man ma chan pi ton ton bi ni lai ka su hairak-tana toloka charak pasida mi ga se engagement ga se lak jat ne ba ko adai du da mama sina haija bi ningam da macha du da ko adai nongmam di kai theng ka ko ma ta ima nang kai khali ka hai kai im khande nang kaino luhong na ba taw sira na hai mama sina di mayum ban da ba kai je mama mapada di khangde mapada di kai khalam khalaga so moi diam kana so oi de mama da di lamane na khanjai ba macam yum kai panda ba se adwai to na mai to loka chara ga di oja Pramodini gi mi yam lei le tana ade adu hai se da taw se na mama na hai kan da oja Pramodini na mana khumo ko wa do mana hai ima ai pam da na lak pa na tin hei ai gi to lop si da ni ne moi pam mi do kai khumo no hai mama du ma khata ni ngai le ta na tu min na lei hai da na akoi gi mai bem na bo bem na ai ngon da libi ba wari ne mo adu mai to da na tawi adu na si bhogi matang sini aina ngasi kaino idea emotional nam oi ba habadi magi picture se ai idau sina so ai ngon da dum tamba Pramodini do sumai lai hing tai banga kibi ban na te man hai khrai mo kaino nupi sing sida kaino natta ba li cha cha de se ai ngon da nupa mo lang na ra te ne kaino ai ke do bai hanggoi do no cycle do dum cha ki bagi wari ga sitama mel aduna aina yamna emotion du khara wang khalu de yam nuai te kai noi da mana matam du da Maharaj Kumari Binodini gi Pramodini di senu ni ka haida me ba khoi khang de ba atha akhoi khang de matam du da aidi thobi ga loina na lei ba se thobi gi saktam na Maharaj Kumari oira ka adu da nuai ta banate adu ki matik chanana chare chamina tumina lei ki haibani da senu oye na de pak na dumai na haina gi ba so khoi na ta hawi haijabani sida punama po mo akogi comment se ung tang pu pa tho asi huji pung ama di enjala abani yam nungai imana smaina imana imagi generation dasu Khaidem Pramodini lingoina panjarabada akogi Manipur gi founding woman writer magi inspiration se imagi matam dasu tawbira abani aduga aigi generation dasu amuk magi wari sitabada yamna courageous oiba Manipur gi matam duda
mana magi situation do the mana pamba mana focus taubadu adu ubada aingonda su yamna inspire tauba aduna akoina masi amu tawrakanda mathangi generation da su tawgadori bani aduna yamna nungaiba ngasigi session asi oire dagi imana ngasagi akoi imasi binodini gi puchen chawbadu palakpa kanda ngasai iche naubigi reference su tawbada masi picture sem tang share tawjage aduga mathang tarakpada ai comment soidana lokhatjage masigi picture si dai si the sculpture ama leirise masi tamo somiga akoi wari sanakibada masi iche naubida inspire tawraga tawgiba sculpture ni haina aina maina taje adudanga ngasai imana puchen chawba main tawrakanda magi even work se the mana inspiration oina lawram badu madu yamna akoina music wari saraga reference tawrakpada yamna taba nungai aduna mtang ai share tawjabani aduna akoina thawai nungai taba matam yaurakpa kanda pumnamakna soidana akoigi founding women writer ahum masi ningsing biu moina matam du da yamna brave oina courageous oina minungsi yauba kindness yauba magi novela makangkat piraga pabiu magi wari drama I biramba pabiu aduga paba heibi daba paba da khuloi dragana library of manipur da soidana chatpiraga audio book si tharaga wakhan aina akoi inspiration si lomina si hairaga akoi comment lokhachak RD takhel yengbiri kurumjari abo good evening program yamna nungai na tajari haina ibirai Arif Aribam su yengbiri Jamuna Laishram yengbiri nene Dr. Suchitra Moiranthem su yengbiri Kingston Sata Bam yengbiri Nisi Nirmala Rajkumari yengbiri Mercy Maibam yengbiri ngasigi topic si mamangdagi hena nungai ni khanjai yamna ngasigi topic si phajaba topic ama oire akoina writer sing se magi work pa baduna mahaw ama aduga mana iramba si paraba matungda magi maramda haitare ko adu khangningba pokhanba adu ngasidi khara di amoko hale khara khangba hele haina koina nungaina program asi taraba matungda phawba pukning duni babi soirai sam yengbiri guru mayum sulochana yengbiri imagi thawai yaubasina hena nungai khre haina ibirai kanta ningombam yengbiri Kennedy Sograkpam yengbiri Thobaldagi Anuradha Nongmaithem yengbiri Sashikanta Hidang Mayum yengbiri Maibam Sintangambi Kumanja yengbiri Ibem Tombi Thokchom yengbiri Babi Sorai Sam na Pita Kiba Khangaude haina ibirai yamna emotional oikiba ngasagi matang duni akoina maduni literature gi akoigi larik ama paba larik ama tabada magi energy maduda akoigi ngasigi chatlaga mayumda chatlaga interview tawbirakanda yamna phajaba writing mi gi mitta hanba ngamna ibirakpa amuk kasu ningsingzage ibiraiba akoigi ngasigi paper asi thongam randhoni bu hanna thagachari smain tawdana mana magi inspiration duna mana muk writer si una hobado ma una horakanda magi pukningi wakandu interview oina laurakanda paper si irakpasi yamna akoigi dang natana manipurgi history manipurgi archive tawbada yamna mamal leiraba paper ni masigi damakta thagachari Arif Aribam na Oja Pramodini gi punsi thamoi sokpa amadi angakpani kanglai manini haibiri aduna akoina Manipur gi founding woman writer thirakpakanda masi kamain tawdana mana writer oirakibano haibadu magi life story du akoina khajitang glimpse ama uba
mana kidana ngasai mana haibatu cycle lama thora kanda magi my focus to mana pekha thaba larik tamba adagi exam pass tawba aduda oibanina kaimta kidana mana langi load pagi matam dudda bhau khumbong tan chatla kanda gari thauraga magi phithina bagi damakta pisa hangba chatpa haise akoina mingonda pisa pu ba haise yamna tangraba potneba mingondagi pisa pu ge gaisi akoina kaisu hanging ponteba ado magi ithil duna mana yamna main tawrakanda de pukchen jawo mayam sina mai yam nuksiba ngasai gi metric thaba duda lupa kun manga du mi manga na lupa manga pira kana mase thagi bani ka haido magi huziki interview to bo matang sina mase nare haire ko adu da mana adu lithora I du di matam du da adu maina mateng pangakhiba magi milestone do mangon da yamna mamal leiba important oi ba thodo ni haibatu masakta ineba yamna nungsiba comment ama lakpiri Bharadwas Keshri dagi hiram amada emotional oiba ngamba haibasi hiram du khwaidagi lupcha bani art haisi asini I am also emotional ma'am thank Lord art is festive quality of the human with inborn blessing God truth beauty and royalty hani birai Sanatumbi RK Suyingbiri Nene Nesi Nirmala Rajkumari na yamna nungsi warisi haina ibidai Rita Thokchomna Ima punsi nung sang na pun panbi ko haina ibidai Moirangthem Nagendra na ibidai wari yamna nungsi wari ibi ribabu thagachari Thongam Randhoni bu thagachari haibani Kangu Jam Priyana Su Yengbiri Thonalgam Sham Singha Yengbiri Jongtham Hemjit Yengbiri Kuina Punsi Nung Sang Ba Oibiyu Haina Ibirai Ronen Su Yengbiri Moirangthem Nagendra Na Aibi Khaidem Pramodini gi wari pabirakpagi damak imai bema amadi thauram sibu puthokpiriba ichan Monica bu ikai khumnajari haina ibirai langlen thoibi chanuna yamna nungsi wari si tabada haina ibirai nonglen khombi chandamna Thongam Randhoni gi machanupini Oh, messenger da photo thaki bani haina ibirai adudi ai amtang photo si share tawbirakpagi yam thagachari ai amtang akhoi mayam da ucharake ngasi gi akhoi gi sumain tawdana akhoi mayam na pullaga pi taba phau ngambagi episode ama create tawraise si kanoni ayibi Thongam Randhoni gi magi chalurakanda mana ibirakpado adugi outcome ni haina ai thamjage photo se ai pukhatjarake photo thabirakpagi damakta ichanupi nonglen khombi chandambu thagachari senior Nonglen khombi dasu ya keno da jiri college English ki department da oja oira bani lecturer oidana nonglen khombi su keno oiba yamna nungai ba pauni yamna senior akhoi social media gi nungai jabasi koina keno khudak da smaina akhoi pau phongna rakanda ngam bahai tare ko ai amtang keno tawjage ai amtang pukhatjarake do aina pukhatingai sida imana amtang mayamda wahi amani tang haibiyu comment nungsiba mayam sitabiraga ima kari phaupiri haibatu I have dasengna haruragadi ngasigi wari sigi mamangda so ID emotion si kara wang ba haiba tare kariginoida akoi si manaba kasu he gauropa life ki journey se
loi manaba natragasu manabagi area dudadi akoisu matamduda phaugiba pungningi ithilduga kadomdagi lakpa pirangmo ai khangde adu hekta tagali adu myoiba che aduna literature sida changura kanda khoi ngasi hingai che ai huji phau punchi ena mayamna punchi haibadi sibaya bagi tanthonggi wari natabada thabak si tawien hairi che literature sida changbadagi ne na ina literature sibu ai sukta thadokte ai phamungi akoibada su laring na tum koiraga lei Delhi da so dum koiraga lei wakhanya yang nuaitraga di novel am pathoga dum phabane ba novel ma he pa bada dum phabane aduna ai di psychiatrist ke hida ka cha dui saru pudi ai di novel na laing jare sa se alo novel da nate saireng wari macha wareng macha am nuai ba punsi tangkak ka do mami tare ka ai se khangna ba inau mana irakpada o mai punsi mami se am phajan tare ka na dum khang ba Manipur am pik pani na akhoi gi kaino da so adagi akhoi na so school college ta tamakwa matam sida adum pun bani na tiji tame isa se tiji da tamakhiba mayam se senior junior se huji phawbada loina kaunadri ba chahi manga mari ade class 7 8 9 10 10 bhausida chahi mari se all 10 se koi nuti exception de natana akoi class yaumina panina loina su khangna ba adagi punchi mamang da hogi ba punchi gi wari ke ama so koi na khangjaba masak so adum khangnajaba aduna maram oidana writer sing si so o madi adu thengnagi ne adu da ithorak pani kai si so adum pungning na sat khangbado adu kari gi dam ta khangi noina haibada parubagi khangjabane ba ada parakan de pothabam je oiba adu padana sum mangaga ai ngasai nuai do sum khallaga le dimi se dum ko ka se dum chaglak pai se masana dum taramne adu literature is a medicine and hygiene wakhan nuai ta bagi aduna anyway isa sing ai bu nuksi na habira ko isa sing se adai babi sarai sam nahan unajare ngasi su tarame arkene mala ai mingloi panjadar ga su adagi nagenda nahan unajare larik phongban numita yam nungsiba jani akoigi atma che atma gyan atma sina tawriba thabak ngaktane ba mi ngaktana tawba nate khong ngaktana tawba nate akoigi atma sina ngamdaba si leite ba afabagi maramda so ngamba fattaba tawge haraga so atma sina tawraine ba atma se koina yamna kaino kai haini yamna phahanba yamna langhanba machange ba adu paisa haisidi paisa du leirakan da leire leitrakan da leitabane ba aduga atma bu langhanba haisidi lengdraba punchigi hek leiba mikutu bawda atma sigi lanba khotpa aduga kano mi bu mangna na ba domda singdhabagi wakhanda khalloidabani habase lairik sidagi adum phangi ba gyan aduna lairik si yamna nuksijai lairik pajagige pajage na khanjari shoda su koyam jai miyamna su bor bibi isa sing punamak na su penbi base aina su thagachari ngamkhai leitana nogi chatliba punchi khongchatuda panba yaudana awaba kaya laaga su khanga kanda khonara kanda ngamnaba honnaba haibase miyobagi lengdraba kainoni haibase isorgi mafamda khoramjari punamak pu amana thagachari yamna nungsiba picture ai ubada angonda yamna nungsiba ma phawe yamta pukhatjarake masigi picture asi akoigi ngasigi writer Dr. Thongam Randhoni na Khaidem Pramodini akoigi founding writer woman writer of Manipur mabu interview tauruba numittuda namakpa photo ni haina ina khanjai yamna nungsiba ngasigi pathokriba paper ase masigi interview sida wari sanarakanda ikhiba paper aduni masigi picture si amtang akhoi yeminasi hegyeng bada yamna nungsiba ama phause
duga makhatana ai share tawjarake akhoi gi ngasi ibi rakpa writer gi picture akhoi myam ongtang love and like thamin thabirau writer Thongam Dr. Thongam Randhoni na ibidana akhoi na ngasi masigi content asi taba phang jabani yamna phajaba photo asi amtang pukhatjarake love and like akhoi myam amtang honor tawminasi amtang mayam punna thabiro okay ima ubibra ima give you the ubra khandre mayam love and like am thabira I aduga photo asi aina ngasai check tawda tahudaba aina lauthokraba matungda nonglen khombi amadi nene jamunana thabirakpa picture ni aduna ngasigi episode asi picture asi nang bahai tare ko aina hana hodabadu masi thabirakpa sina mapung phale yamna nungai akoi gi ibiriba Dr. Thongam Randhoni bu akoi ne ikai khunaba uchari aduga asigumba asigi damakta khurumjari makhatana comment amani lokachage kharathuna lokachage ima kapatopiro ima ising leiraga di ising kitang thakpiyu akoi ma si amna nungsiba akoi se sini literature gi program si amna special oiba akoi gi pukning bu pura kunjan minaba akoi ngasi tabiriba replay da tabiriba nasu Manipur dagi adagi akoi jiri dagi Assam dagi US Australia mafam dagi tabiriba pumna mangna UK dagi so akoi yamna tabiri akoi mayam si mafam da leiraga su akoi mayam si Manipur ima leibak Manipur akoi gi pokpa mafam Manipur sina konsan birakanda akoi si amata oiba wakhan khalan bangamba literature writer singi word sing sina masagi nungai taba life sida atai mayam thoga su sigumba nungsiba mayam sina khoi se hingbagi mahau piba hayeng si look forward tauba adugumba forum ni yamna nungsiba ichel ni haina aina khanjai langlen thoibi chanuna ibirai tasengna yamna nungaijai imabu ichebu su thagachari haina ibirai chongtham hemjit na bobok mathangdadi ahingi chekla tamna poem pabira Dr. Kamalgi haina ibirai ado hemjit tasu masigi poem si Dr. Kamalgi poem si amtang recite tawraga video ina akoi ta thabira haina request tawjari yengbiriba pumna maktasu akoina Library of Manipur si laaga di akoi Manipur si da literature si yamna leirame akoi gi akoina thigattabana oirame aduna adomna pamjaba poem sing video tawraga thagatpirau novel sing akoi gi paba da hujuji imaga akoi nene chitragana pabina ba chongthokpirau akoi myam sagat minasi akoi na sagatlisi akoi gi generation si loiraga tungi generation na khanghona ba adugumba sagatchaba Library of Manipur ni aduna chongthokpirau volunteer masi akoi gi people and volunteer na funded tauba program amani akoi gi recording tauba editing tauba masida operations cost ki damakta akoi gi product line art leibiu membership member oibiu aduga akoi gi episode sing sponsor tawbirau hena akoi masigi content se create tawminasi aduga akoi gi Manipuri literature gi phazaraba pot sing se mangdanaba akoi tung koina akoi gi
next generation to next generation leihonabagidamata akoi seminasi haina mukasu ninsingjari thokchom saratna ichega imaga udaba kuire yamna nungsi haina ibirai anil mangangcha imbiri Nonglen Kombina English ki assistant professor oiri ichi IDCISF ka lezabani haina ibirai oja oibaduna icheni o moi machimanau ani ni adudaida imana ngasai oja oiba haibadudaida magi correction ama tawbirapani Nonglen Kombisina CISF ta leiba aduga magi machesina oja oibani haina correction tawbirapani Langlen Thoibi Chanuna yamna nungaijai haina ibirai asuk nungsina ibirapa aduna ngasigi se yamna nungaikre aduna aide amukasu hanjanna amuk replay tawgani aduna masini power of audiobook audio recording video recording akoina masigi footage se thamagadi anytime akoina pamba matamda masi taba adagi yamna akoigi youth mayam sina interest yaurakpa do akoigi youth mayam na yamna volunteer tawbiri angangsing si akoina hangba kanda Manipuri gi novel karam ba pare haibada mana pa basida audio book le ragati pagadra hai da pani ena maina atagani ena maina yamna feedback lai aduna koi audio book puthok basi magi pa bale pu haibana taba easy access oina akoi mayamna tamina ba phangbaduni hai akoina sagachari basi aduga akoi gi sida yamna akoi gi encouraging oibasina akoi mana ahambada masigi project se hobada mana kiri sina Manipuri literature si Bengali script iramba sing se doina mangani aduga masigi transition si da mang hibayai aduga angang sing si literature da interest wat pa adugumba si urapadane adugu imada ina pautam janingi singarang akoi gi high achiever gi workshop tawbada akoi gi volunteer yam nungsiba youth ama kanta ma yaurai masi yamna angang ni class 12 pastor tawba loirakanda first year tamdangai banis main tawdana RD takhel adagi akoigi sida yam yauri youth kano Kingston adagi mapam dagi Manipur gi do aina akoigi high achiever workshop si once in a month aige unarakanda akoina kamain tawdana akoi personality si develop tawba tools and skill adugumba use tawbagi tawzaba program ni masida akoina yaubining ba youth tanatana akoigi ahan laman adagi akoigi long akoi punna akoina yamna safe oiva session ama tawrakanda akoina nainaba adugumba interaction ni aduda mana share tawre mana literature se amna pamjaba adagi aina hange magi 2022 gi akoina reflection si 2021 da kari achieve tawgre aduga 2022 da na kari tawni kain haibasi da mana literature pamjabagi phongtorokpa dagi ahal laman seba tawningbagi phongtorokpa aduna smain tawdana sina dumba phongtorokpa sitabada future si amna bright oi akoi pukning sontha na leiba aidi akoigi future sibu kamain tawdoino kaina ka khanba haitare Manipur gi oini yanga kanda ada sigumba angang youth mayam si chongthora kanda moigi interest ti ubada future is bright aina amaina thamjage aduna chongthokpira u volunteer tawbira u adom na ngamba mateng pangbira u aduga khoi mayam seminar si yamna phazaraba Library of Manipur sida akoigi potsing si thamjanmina si aina haijage Roni Haisnam Yengbiri BK Thongs Yengbiri Pikcha Laishram Yengbiri Yamna Nungsi Ima Haina Ibirai Yamna Nungsi Matam Pira Bagi Tungda Akoi live Tamuk Thingnare Matang Asida comment Lokhatjaba Loizerage Agaduga Akoigi Pung Sisu Amakai Nasi Buwari Se Amnungai Man Kitana Khara Sangkre aduna
program asi loisinjarage imana last word haibiyo koi program asi gidamakta yamna nungaiba numit nungaiba miyamgi phajaba wahi tabasi nungtigi adum ai paba khudingi sumaina adum tawirei aduga ngachidi ai emotion chu mayamna adum ugarabajani aidi mayam unabagi wafam di nataba ai matomda pokjabase ai control ngamdraba adugi duda paba dudi lepa yadaba aduna isa mayamna nungsina tabibagi damakta mathangi thangjada amuk unaraga amuk nainaminasi habasi thamjaraga punamak mangon oibo orasanu habasi haijage dagi koi loirakpada muka hannasu akoigi writer ngasigi writer feature tawjariba Dr. Thongam Randhoni pu hanna khudumjari love and like thabira o smain tawdana akoigi platform si writer singi collaboration yaubana mapung phaba ngamjabani love and like amtang thabira o akoi loisalakpasida writer community author of Manipur bu akoi saugatminasi larik paminasi ngasigidamakta Dr. Thongam Randhoni Principal Jiri College na ibidana akoigi founding woman writer of Manipur Khaidem Pramodini ki maramda hena khangba ngambagidamakta thagatpa phungdokpasi hairaga ngasigidi program asi loisinjarage khurumjari